ꯃꯃꯥꯡꯉꯩꯗ ꯀꯦꯁꯥꯔꯤꯁꯤꯡ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯨꯟꯗꯔꯕꯥꯏ ꯀꯧꯕꯤ ꯑꯃꯈꯛ ꯂꯩ꯫ ꯁꯨꯟꯗꯔꯕꯥꯏꯁꯤ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯃꯍꯩ ꯃꯁꯤꯡꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯕꯇ ꯅꯠꯇꯅ ꯊꯧꯅꯥ ꯐꯕꯤ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯛꯇ ꯆꯨꯗ ꯚꯥꯔꯠꯀꯤ ꯑꯇꯩ ꯃꯐꯝꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒ ꯐꯥꯎꯕ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ, ꯂꯝ ꯌꯧꯅ ꯅꯤꯡꯊꯤꯖꯩ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯩꯀꯣꯜ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯂꯥꯚꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯕꯤꯔ ꯁꯤꯡꯁꯨ ꯍꯩꯀꯣꯜ ꯑꯗꯨꯗ ꯐꯥꯎꯔꯛꯄ ꯖꯥꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯤꯔ ꯁꯤꯡ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯋꯥꯃꯟꯕꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯩꯀꯣꯜꯗꯨꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯅꯛꯄꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯑꯁꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯥꯕ ꯉꯝꯂꯛꯇꯦ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯑꯩꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯨꯄꯥꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯎꯄꯨ ꯀꯥꯡꯊꯣꯜꯒꯨꯝꯅ ꯂꯩꯇꯦꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯩꯖꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯄꯥꯅꯤꯗ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯁꯨꯟꯗꯔꯕꯥꯏꯅ ꯈꯨꯝꯃꯤ, "ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯂꯥꯚꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯕꯤꯔ ꯁꯤꯡꯍꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯗꯅꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯒꯨꯝꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯒꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯍꯜꯂꯣꯏ"꯫ ꯃꯇꯝꯗꯨꯗ ꯕꯤꯔ ꯁꯤꯡꯗꯨ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯑꯗꯨꯗ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯣꯟꯅ ꯈꯨꯝꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯕꯤꯔ ꯁꯤꯡ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯨꯟꯗꯔꯕꯥꯏꯕꯨ ꯎꯔꯦ꯫ ꯁꯨꯟꯗꯔꯕꯥꯏꯒꯤ ꯐꯖꯕꯅ ꯕꯤꯔ ꯁꯤꯡ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯁꯨꯟꯗꯔꯕꯥꯏꯒꯤ ꯐꯖꯕꯗꯨ ꯅꯤꯡꯁꯤꯡ ꯋꯥꯈꯜ ꯈꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯤꯔ ꯁꯤꯡꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯃꯄꯥ ꯅꯤꯡꯊꯧꯗ ꯀꯦꯁꯥꯔꯤꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨ ꯆꯞ ꯃꯥꯟꯅꯕ ꯊꯥꯛ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯕꯂꯥꯚꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯄꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯩꯅꯥꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯕꯤꯔ ꯁꯤꯡꯅ ꯁꯨꯟꯗꯔꯕꯥꯏꯁꯤ ꯆꯥꯎꯊꯣꯛꯈꯤꯅꯤ, ꯅꯥꯄꯜ ꯀꯥꯈꯤꯅꯤ ꯈꯟꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯨ ꯁꯨꯟꯗꯔꯕꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗꯦ꯫ ꯃꯗꯨꯗ ꯁꯨꯟꯗꯔꯕꯥꯏꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯁꯨꯟꯗꯔꯕꯥꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯟꯖꯩ꯫ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯦ, "ꯔꯥꯖꯀꯨꯃꯥꯔꯤ, ꯉꯁꯤꯁꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯁꯪꯗ ꯀꯨꯝꯍꯩ ꯀꯌꯥ ꯇꯧꯒꯗꯧꯔꯤ, ꯃꯗꯨ ꯌꯦꯡꯂꯨꯁꯤ"꯫ ꯁꯨꯟꯗꯔꯕꯥꯏꯁꯨ ꯃꯗꯨ ꯌꯥꯔꯦ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯑꯌꯨꯛꯇꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯁꯪ ꯇꯝꯅ ꯂꯥꯛꯂꯦ꯫ ꯕꯤꯔ ꯁꯤꯡꯅ ꯁꯨꯟꯗꯔꯕꯥꯏ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯏꯁꯪꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯂꯥꯏꯁꯪꯗ ꯂꯥꯛꯏ꯫ ꯑꯁꯣꯝꯗ ꯁꯨꯟꯗꯔꯕꯥꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯖꯗꯨꯅ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯅꯤꯖꯔꯤ, "ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ"꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯟꯗꯔꯕꯥꯏꯅ ꯕꯤꯔ ꯁꯤꯡꯒ ꯊꯛ ꯂꯥꯎꯅ ꯃꯤꯠꯆꯥꯅꯩ꯫ ꯕꯤꯔ ꯁꯤꯡꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯨꯟꯗꯔꯕꯥꯏꯗ ꯍꯥꯏꯔꯛꯏ, "ꯑꯁꯤꯔꯣ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯄꯥꯡꯒꯜ ꯊꯧꯅꯥꯅ ꯅꯄꯨꯔꯣꯏꯕꯕꯨ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯣ"꯫ ꯃꯇꯝꯗꯨꯗ ꯁꯨꯟꯗꯔꯕꯥꯏ ꯚꯥꯞ ꯇꯥꯔꯛꯂꯦ꯫ ꯃꯃꯥꯡꯉꯩꯗ ꯍꯩꯀꯣꯜꯗ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯈꯤꯕꯗꯨ ꯃꯄꯨꯔꯣꯏꯕ ꯕꯤꯔ ꯁꯤꯡꯅ ꯃꯇꯝꯗꯨꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯁꯨꯟꯗꯔꯕꯥꯏꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯈꯨꯝꯂꯛꯏ, "ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯈ꯭ꯔꯕ ꯖꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯆꯤꯔꯥꯝ ꯈꯣꯏꯔꯥꯝ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯕꯨ ꯂꯨꯝꯅ ꯂꯧꯕꯤꯒꯅꯨ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯕꯤꯔ ꯁꯤꯡꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯑꯣꯏꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯪꯒꯤ ꯂꯩꯐꯝꯗꯨꯗ ꯆꯪꯂꯛꯂꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯔ ꯁꯤꯡ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯁꯨꯟꯗꯔꯕꯥꯏꯗꯤ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯃꯄꯨꯔꯣꯏꯕꯗ ꯎꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯁꯪꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯟꯗꯔꯕꯥꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯨ ꯐꯣꯡꯅ ꯍꯦꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯐꯖꯕ ꯅꯠꯇꯦ꯫ ꯁꯨꯟꯗꯔꯕꯥꯏ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯇꯥ ꯑꯃꯗ ꯍꯥꯏ, "ꯏꯇꯥ, ꯑꯩꯒꯤ ꯈꯨꯗꯣꯞꯁꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯀꯦꯁꯥꯔꯤꯁꯤꯡꯗ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯨ, ꯈꯨꯗꯣꯞꯁꯤꯗ ꯊꯤꯜꯂꯤꯕ ꯅꯨꯡꯁꯤ ꯀꯣꯝꯂꯦ ꯃꯁꯤꯕꯨ ꯏꯄꯥꯅ ꯑꯃꯨꯛꯇꯪ ꯁꯦꯝꯖꯤꯟꯕꯤꯔꯒ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯋꯥꯐꯝꯁꯤ ꯈꯪꯍꯜꯂꯛꯀꯅꯨ." ꯁꯨꯟꯗꯔꯕꯥꯏꯒꯤ ꯂꯣꯏꯅꯕꯤ ꯃꯇꯥ ꯑꯗꯨꯅ ꯈꯨꯗꯣꯞꯇꯨ ꯄꯨꯔꯒ ꯀꯦꯁꯥꯔꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯀꯦꯁꯥꯔꯤꯁꯤꯡꯅ ꯈꯨꯗꯣꯞꯇꯨ ꯎꯔꯒ ꯑꯃꯗꯤ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯨꯗꯣꯞ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯍꯟꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯀꯦꯁꯥꯔꯤꯁꯤꯡꯅ ꯈꯨꯗꯣꯞꯇꯨꯒꯤ ꯅꯨꯡꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯆꯦ ꯃꯆꯥ ꯑꯃꯈꯛ ꯀꯣꯟꯁꯤꯜꯂꯒ ꯌꯥꯎꯔꯝꯃꯤ꯫ ꯆꯦ ꯃꯆꯥ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯃꯔꯣꯜꯗꯤ ꯑꯁꯤꯅꯤ: "ꯏꯄꯥ ꯏꯕꯨꯡꯉꯣ, ꯈꯠꯅꯗꯨꯅꯇ ꯂꯩꯕ ꯇꯦꯅꯋꯥ ꯑꯅꯤꯕꯨ ꯄꯣꯟ ꯑꯃꯗ ꯄꯨꯟꯅ ꯊꯝꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯥꯟꯅꯗꯕꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯍꯩꯀꯣꯜꯗ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯍꯥꯏꯈꯤ, ꯑꯩꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅ ꯕꯤꯔꯁꯤꯡꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯨꯗꯨꯝ ꯆꯟꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯂꯣꯏꯅ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯆꯥꯡꯌꯦꯡꯗꯨ ꯇꯧꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯂꯥꯟꯐꯤ ꯑꯃꯗꯤ ꯁꯒꯣꯜ ꯑꯃ ꯏꯅꯥꯛꯇ ꯊꯥꯕꯤꯔꯛꯎ." ꯀꯦꯁꯥꯔꯤꯁꯤꯡꯅ ꯁꯒꯣꯜ ꯑꯃꯗꯤ ꯐꯤꯖꯣꯜꯗꯨ ꯃꯆꯥꯅꯨꯄꯤꯗ ꯂꯣꯟꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯁꯨꯟꯗꯔꯕꯥꯏꯅ ꯃꯄꯥꯅ ꯊꯥꯔꯛꯄ ꯐꯤꯖꯣꯜꯗꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯒꯣꯜꯗꯨ ꯇꯣꯡꯈꯠꯂꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯍꯥ ꯑꯃꯈꯛ ꯕꯥꯂꯥꯕꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯛꯈꯪꯗꯕꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯔꯇꯟ ꯀꯧꯏ꯫ ꯑꯩꯒꯤ ꯏꯄꯥꯁꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩ ꯃꯍꯥꯛꯀ ꯈꯠꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯛꯅ ꯄꯤꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯑꯩ ꯇꯧꯖꯒꯅꯤ." ꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯀꯤꯕ ꯂꯩꯇꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯃꯍꯥꯛꯁꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯝ ꯑꯃꯈꯛ ꯄꯤꯕꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯔꯇꯟ ꯃꯍꯥꯛꯀꯤ ꯊꯧꯅꯥꯗꯨ ꯃꯤꯌꯥꯝꯗ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯊꯧꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯍꯦꯟꯒꯠꯄ ꯇꯥꯟꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯧꯁꯤꯗ ꯕꯤꯔꯁꯤꯡꯁꯨ ꯑꯉꯛꯄ ꯄꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯔꯇꯟꯒ ꯂꯣꯏꯅꯕꯁꯤ ꯕꯤꯔꯁꯤꯡ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯕꯤꯔꯁꯤꯡ ꯑꯃꯗꯤ ꯔꯇꯟ ꯌꯥꯝꯅ ꯀꯣꯏꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯕꯤꯔꯁꯤꯡꯅ ꯁꯨꯟꯗꯔꯕꯥꯏꯒꯤ ꯅꯥꯄꯜ ꯑꯃꯁꯨꯡ ꯆꯥꯎꯊꯣꯛꯄ ꯃꯇꯧꯗꯨꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯨꯟꯗꯔꯕꯥꯏꯗ ꯀꯔꯝꯅ ꯄꯔꯥ ꯇꯝꯕꯤꯈꯤꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯔꯇꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯇꯟꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯅ ꯃꯥꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯗ꯭ꯔꯦꯅꯦ." ꯕꯤꯔꯁꯤꯡꯅ, "ꯇꯁꯦꯡꯅ ꯑꯩ ꯁꯪꯁꯥꯔꯁꯤꯗ ꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯅꯥꯄꯜꯗꯨ ꯇꯁꯦꯡꯅ ꯊꯧꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛ ꯉꯝꯒꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯕꯥꯂꯥꯕꯤꯄꯨꯔꯥꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯔꯛꯄ ꯃꯐꯝ ꯑꯃꯗ ꯅꯣꯡꯁꯥ ꯑꯃꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯄꯥꯎ ꯇꯥꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯐꯝꯅꯥꯏꯕ ꯀꯌꯥꯅ ꯅꯣꯡꯁꯥꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯔꯇꯟꯅ ꯅꯣꯡꯁꯥꯗꯨꯕꯨ ꯐꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯈꯨꯠꯂꯩꯕꯁꯤꯡꯗ ꯃꯤ ꯃꯥꯟꯕ ꯌꯣꯠꯀꯤ ꯃꯨꯔꯇꯤ ꯑꯃꯈꯛ ꯁꯥꯍꯜꯂꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯁꯥꯗꯨꯅ ꯃꯤ ꯍꯥꯠꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯨꯔꯇꯤꯗꯨ ꯈꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯨꯔꯇꯤꯗꯨ ꯎꯕ ꯃꯇꯝꯗ ꯅꯣꯡꯁꯥꯗꯨꯅ ꯃꯨꯔꯇꯤꯗꯨ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯇꯟꯅ ꯌꯥꯝꯅ ꯊꯨꯅ ꯅꯥꯀꯟꯗꯒꯤ ꯁꯠ ꯊꯣꯔꯛꯇꯨꯅ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗꯨ ꯊꯥꯡꯅ ꯊꯕꯠ ꯀꯛꯊꯠꯂꯤ꯫ ꯕꯥꯂꯥꯕꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯇꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝ ꯈꯔꯁꯨ ꯔꯇꯟꯗ ꯄꯤꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯤꯡꯊꯧꯗꯨ ꯔꯇꯟꯒ ꯂꯣꯏꯅꯅ
ꯑꯔꯥꯞꯄ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯔꯣꯟꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯕꯤꯂꯥꯕꯤꯄꯨꯔꯥꯗ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯀꯣꯅꯨꯡꯗꯨ ꯂꯧꯁꯤꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯕꯤꯔꯁꯤꯡꯗꯤ ꯅꯥꯗꯨꯅ ꯂꯩꯕꯗꯒꯤ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯨ ꯌꯥꯎꯔꯝꯗꯦ, ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯍꯧꯕ ꯇꯥꯈꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯕꯤꯔꯁꯤꯡ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤ꯫ ꯄꯥꯎꯁꯤ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯇꯝꯕꯗꯒꯤ ꯅꯤꯡꯊꯧꯁꯨ ꯇꯥꯔꯦ꯫ ꯅꯤꯡꯊꯧ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ "ꯑꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯕꯤꯔꯁꯤꯡ, ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯍꯥꯠꯂꯝꯂꯕꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ?" ꯃꯇꯝ ꯑꯗꯨꯗ ꯔꯇꯟꯅ ꯅꯤꯡꯊꯧꯕꯨ ꯊꯦꯝꯖꯤꯟꯖꯩ, ꯑꯗꯨꯒ ꯅꯤꯡꯊꯧꯗꯨ ꯄꯨꯔꯒ ꯀꯦꯁꯥꯔꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯇꯦꯡ ꯅꯤꯖꯔꯝꯃꯤ꯫ ꯀꯦꯁꯥꯔꯤꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯔꯛꯂꯒ ꯃꯗꯨ ꯁꯔꯨꯛ ꯃꯔꯤ ꯊꯣꯛꯇꯨꯅ ꯁꯔꯨꯛ ꯑꯍꯨꯝ ꯑꯃꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯂꯥꯟ ꯇꯥꯍꯜꯂꯤ, ꯑꯗꯨꯒ ꯁꯔꯨꯛ ꯑꯃꯅ ꯔꯇꯟꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯌꯧꯕ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯪꯂꯛꯂꯒ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯊꯤꯟꯗꯅ ꯔꯇꯟꯅ ꯀꯣꯅꯨꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯕꯤꯔꯁꯤꯡꯕꯨ ꯊꯥꯗꯣꯛꯂꯦ, ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯆꯪꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯛꯅꯕꯕꯨ ꯂꯥꯛꯁꯤꯜꯂꯕ ꯃꯇꯨꯡꯗ ꯔꯇꯟꯗꯨ ꯂꯩꯔꯝꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦ꯫ ꯀꯅꯥ ꯑꯃꯅ ꯍꯥꯏ ꯔꯇꯟꯗꯤ ꯁꯨꯟꯗꯔꯕꯥꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯔꯇꯟ ꯊꯣꯔꯛꯃꯟꯗ꯭ꯔꯕꯗ ꯕꯤꯔꯁꯤꯡꯅ ꯔꯇꯟꯁꯤ ꯁꯨꯟꯗꯔꯕꯥꯏꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯛꯏ꯫ ꯊꯃꯣꯏꯗ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯕꯤꯔꯁꯤꯡꯅ ꯔꯇꯟꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯁꯨꯟꯗꯔꯕꯥꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯕꯥꯏꯗꯤ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯁꯤꯡꯕꯨ ꯎꯕ ꯃꯇꯝꯗ ꯁꯨꯟꯗꯔꯕꯥꯏꯅ ꯀꯧꯒꯦ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯁꯨꯟꯗꯔꯕꯥꯏꯒꯤ ꯃꯑꯣꯡꯗꯨꯅ ꯕꯤꯔꯁꯤꯡꯕꯨ ꯍꯦꯟꯅ ꯁꯥꯎꯍꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯔꯁꯤꯡ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯗꯨ ꯁꯠꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯔꯇꯟꯗꯤ, ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ, ꯔꯇꯟꯗꯤ!" ꯁꯨꯟꯗꯔꯕꯥꯏꯗꯨ ꯋꯥꯍꯪꯗꯨꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯀꯅꯥꯗꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ?" ꯕꯤꯔꯁꯤꯡꯅ, "ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯗ ꯑꯣꯏꯅꯤ? ꯅꯪꯒꯤ ꯅꯨꯄꯥ ꯔꯇꯟ, ꯔꯇꯟꯗꯤ? ꯍꯦ ꯑꯣꯛꯇꯕꯤ, ꯔꯇꯟ ꯀꯗꯥꯏꯗ ꯂꯩ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯀꯅꯤ." ꯃꯇꯝꯗꯨꯗ ꯁꯨꯟꯗꯔꯕꯥꯏꯅ ꯃꯁꯥꯗꯨ ꯊꯦꯛꯀꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯔꯝꯕ ꯈꯨꯁꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯑꯩꯒꯤ ꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯉꯨ, ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯔꯇꯟ ꯎꯕ ꯐꯪꯒꯅꯤ." ꯕꯤꯔꯁꯤꯡ ꯁꯨꯟꯗꯔꯕꯥꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯕꯤꯔꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ, ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯀꯟꯕꯤꯈꯤꯕ ꯔꯇꯟꯗꯨ ꯁꯨꯟꯗꯔꯕꯥꯏ ꯑꯣꯏꯔꯝꯂꯦ꯫ ꯕꯤꯔꯁꯤꯡ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯛꯇꯨꯅ ꯁꯨꯟꯗꯔꯕꯥꯏꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯃꯇꯝꯗꯨꯗ ꯁꯨꯟꯗꯔꯕꯥꯏꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯣꯡꯃ ꯍꯩꯀꯣꯜꯗ ꯍꯥꯏꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯥꯡꯊꯣꯛꯂꯦꯗꯅ?" ꯕꯤꯔꯁꯤꯡꯅ, "ꯆꯨꯝꯃꯤ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯒꯨꯝꯅ ꯊꯧꯅꯥ ꯂꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯕꯥꯏꯕꯨ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫